Labak mayambu nongthom premjit ayhangna amuka hanna anjanjan kurumjari masida ina thamjaningi ba kaino se kari hai tare khoigi punsidi amna khoigi sangdaba yadraba hai tare ko habidi marup lotri phawgi matangda khoi adugi matik kaino tawre hai tare autono jodum miyeng tabiri biduni khoigi aina sidai de thamjangi je khoigi maru lupa lak tara kungi marup lotri je phawra khoigi puchi da paisa se darkar oira roidra haibisine baina hangjadingi je ko ado oidi oira kaninna ado marup lotri phawba ka is di lupa lak tara kun ga is di amna like rabo kaino ne baina haijaningi je ko khoi achieve to haibise do khoigi life to lu je kaino khoigi lifetime achieve to du ne haidi financial freedom phangba time freedom phangbu du ne ba aina sidai da oheningi je mayam da ko ado kamai taro oigani haibisine ba yamna luri diko ado masi oiba yadabadi nateba ado ki mati dum oiba yari neba ado si karmaina oigani hai taragadi akhoi masi akhoi gi aina ngasa aina mamangda akhoi thamjani ba akhoi gi keno je law of attraction amasung akhoi gi brain power je masi season ardi akhoi oiba yadabadi nateba khoi miyoiba haibisi yongo miyoiba khuding hoi loi phau nate ado phau leiri myam se kari no haiba akhoi na section research ki matung ina akhoi na khangba gi matung ina hai tare ko ado akhoi na thammagadi masida akhoi na phangi bise research ki matung ina akhoi na phangi ja phau mi ema hai bise kaino hai matum da magi subconscious mind haibidi akhoi gi lon da hai tar di akhoi gi aina hana jo hai je gi to akhoi gi khantha bangam da wakal hai tare ko do khantha badi ngam da ba do akhoi mami sami di dum gyan di ta ba hai tare sam hai da akhoi mang da uba natraga akhoi gi sum wakhan oina sum sagat pa kano da akhoi reality sum ohen bai tare ado masi akhoi sagat ka doi ne ba masi dai da akhoi na aduki matik akhoi na kano sida wakhan jida akhoi gi subconscious mind sida akhoi aseng boina khalagadi akhoi life da aseng bado adum oira ka doi ne ba adom na pami je kari no hai base masi akhoi na yamna thidok pa yamna khangtok mathau ta bai tare akhoi miyob se anam bana akhoi pambana ma khanbana ma tawuna ma dum tawba aduga result ji sum khenar pani na khoi life te to khoi gi dum lai da taina ba adai di mingon da taina ba dum thok pai tare daw ga dre mana mai maram dei ai kano tawrim ni mai pak trim ni kaina haim ne sing ji sum sigum ji sum tawro lei bai tare ado si sina aina pam ji kaino hai bi ji da aina focus tawraga puning changaga ai ya pam bu da apam du da focus pi bi raga di akhoi hai ri ba akhoi gi life ta pami ba mayam se loin ma achieve to ngam go doine ba sisna aina haijaning se ai tentang na dum thamjage yam sangna ngangjaro ge ado sidaida aina thamjaning se akhoi gi adongi aning ba pam mayam je adongi dream mayam hai tare ko manglan mang haiba mang ji yaw dra ge akhoi mang haina aina sidaida thamjaning ge hana mamang de jo hana hanjan haijagi dun mang haiba mang je akhoi gi tumbada mangak podo nate ba akhoi na pam je haidi ai sahi manga gi taragi matungda ai kari oi pamge haiba adugumba manglan do leiragadi go adugumba miyoi khatagi ne ai sigi video se haidi dream leiba miyoi khatagi ne hai tare ko dream leitragadi adum yengbidra su kaisu kai deba ado dream leiragadi adum makha sathabiyo ba adu sidai daina thamjaningi se akhoi gi yellow paper ma lobiraga akhoi gi red pen ma lobiraga akhoi gi aning wa pam myam se daida sum iraga thelaga thambige ra natraga nungti gi ira sanagera ko koi चे कोलम है बसे करी नो कोई अंता निंजम बियो बा चे कोलम है बसे कोई ई न ब खतने बा कोलम जि ई न म चे जि इरंग न बने बा अदुना अदुके मतिक अदुम ई बियो अदुके मतिक इरगा कोई दा अदुके मतिक हंजन जन निंजंग अगदि अदुम यानी वफम मैम से अदुम लाइफ ता दुम मसा मतुम दुम कोई अट्रैक्ट तरो कदुने बा असि मनुंग दे यामना कोई मरी लेने बा मैम लेख्रे आई अदु याम कन्ना हकचन आई हाइजर रोइगे ado sawrakpa ma haidi akhoi gi aning mapam do phangba khatane bkhone darkar oi se yam ka hena karai dei lai no haib do khoi thiru bai darkar oi de ba ai gi aning mapam du phangga di akhoi life dum mai pa haib dum oi gi dum mai pa haib se akhoi adum adu do khatang mai pa ga akhoi kaino to budai nate ba lengdana lai gi doi nate ba adu degi sum makha dum se thar ka dum haidi punji haib ji de akhoi gi kaino amni na journey amni na ko do journey ji sum chalaga la ka doi ne ba chini yari ma akhoi aina hauji ga haijari ba akhoi yellow paper ama lobiraga akhoi gi red pen na phasana mayek lana ibira kanda akhoi thelaga thambiraga adom nungti gi ningsang ba je tambiyo ba adom kandu da dom gi aning ba pam ba akhoi lottery phoning ba romaru phoning ba ro life tech adai di atang ba akhoi gi haidi luxury bo oi ro go
सिगुम मैम से अचिव तौनिंग तारगदी कोई सीजे थेलगा थम्मगा अखोई नुंतिगी येंगा मोमोन मिनोंगोगा लेरगदी अखोई सुंसोय सोयदना अदुम फंगबा ngamgani हाबिसिना बाइनो थमजनिंगे जेको होय फरे ngasi gidamta de iswa de sum loisanjarge aduga adomna loi hokta miyeng tabiduna channel asibu like subscribe to video ma dombo hanjanjan thaga chari